Ngasi ZENEVI Dreams na explain tawzagadriba film asigi maming na Army of the Dead. Film asi explain tawzarak pamatamda soikiba lankiba yauragasu mayamna pukchel saw na ngakpiyu haina channel asigi maikaidagi ningsingjari. Mayam adudi film asi kari kamdabuno haibadu explanation asdagi mayam punna yenglaga khangminarasi. Film asi na haurakpada aikoida uhali cargo truck ama. Hairiba truck asi mina changba kinaba restricted area amada chatlami. Area adugi maming na Area 51 kaurami. Truck to soldier kaya mana ngak senduna su laklami. Truck to da tong liba miyoy singdugi wari watay tabdigi akoy na kangi makoy na purak liba pot to makoy na sukarino kangde haibasi. Somdana nauna luhong da ngay liba kopal ama ulai makoy na karda yam na haraw na laklami. Makoy na haraw na nungay na lakpana makoy na tawriba gari adu puking chang na tawba ngamlamde. Masidagi makoy na control tawba ngamdraduna truck adu da thomjinduna makoy accident thoki. Khudong thiba thawdoksi thokraba matung truck tubu luchingduna lakliba commander duda headquarter dagi paw ama pirakhi. Makoy na truck tugi manaktagi lapna laigadabani haibasini. Makoy na su truck tu da kari yauri haibadu soldier sing adu da fongdo ke tawringaida khangawdana truck tagi zombie kaya na attack tawraktuna lanmi kaya su zombie olakhi. Zombie singduna city Las Vegas ta attack tawnaba hotnarami. Makoy na attack tawbana city Las Vegas ki miyoy sing su zombie kaya olami. Numidang amada Las Vegas adu zombie ki city haibadu oirami. Pau asi government yauraktuna yamna chawba iho ama oirami. Government na control tawnaba yamna kanna hotnarami adubu laibak thibadi control tawba ngamlamde. Masidagi city Las Vegas ta yamna chawba wall ama khaduna mafam adu quarantine tawduna thamlami. Aduga atopa mafam dasu zombie sing aduna santokidanaba yamna kanna checking thawrang lawrami. Masigi matung government na city asi City of Death haina mingthonki. Hariba mafam asida miyoy kanamata changhandana yamna section na thamki. Sahi taruki matungda film asina aikoida uhalli former soldier Scott Ward kauba nupa ama. Hariba nupa asina laibak asigi president na zombie sing adubo hat naba low explosive nuclear weapon sizinanaba thawrang tawbagi paw adu makna tarami. Magi manaktasu casino gi mapu tanaka laktuna man Scott ta hai quarantine tawduna leiriba city Las Vegas ta magi casino da $200 million lehawi. Madu government na city adu mangandringaida Scott na lokthok pinaba haizarami. Tanaka na Scott ta magi team semduna mai pak na lokthok labadi makoigi reward oina $50 million pigani haina thazaba piki. Zombie na kudum chanduna laikraba city dugi manakta leiriba Gita amadi magi masanupi ket aikoida uhlai. Gita na keta hai mana city da changduna magi leihori ballan thumadu lawrunaba tawrami. Somdana Scott ki mangda magi nupibu zombie olakpadagi masamang na hatkhiba du magi mangda urami. Masigi matung mahakna Tanaka na offer tawramba mission dugi ayaba piki. Mission sig team semnaba oina Scott na Maria amadi vendor horami. Hariba miyoy singa si former elite force oirami. Makoy reward oina mi amada $15 million pirami. Scott masamaksu $15 million fanglami. Masidagi makoy na helicopter pilot Peter bu $2 million da neklami. YouTuber zombie gamer Gasman du $500,000 da neklami. Sack-breaking hacker oiriba ditna $250,000 da neklami aduga ariamba senfam sing aduna makoigi changadaba potlam leinaba thamlami. Masigi matungda makoina pamjaba khutlai khanarami. Mathangi nimita Gasman na magi friend Demon amadi Chambers su makoigi mission da yawnaba purakhi. Mathangi sinda Tanaka na makoida tawgadaba thabak thawram sing adu makoida taklami. Tanaka na haibagi matung inna makoina wall du thugaraba matung treasure leiriba mafamduda makoina changlaga lawraba matung Peter na rooftop tagi helicopter da lawba laktuna mission du mai pakpa haibasini. Asumna plan asigi matung ina makoina mission du mai pakna tawnaba plan yatlami. Tanaka gi treasurer Martin su makoigi mission du da yawba tarami. Makna building adu
taknaba amadi akupa step kaya du mahakna khangbana masu yaudaba yadaba haibudu oirami lurebadi government na nuclear sizinakadaba numit amakhak ngairami Scott na keta border dusangba yanaba permission lorami Scott na su keta angang singda schooling tawibagi $15 million pibirami makhoi ket kaloina na city gidama khongsalami Ket hairiba nupi asi quarantine gi volunteer ama oirami makhoina bus amada city of death to the laklami makhoina lili ga hana thengnarami adubu ket na magi mama gita du city of death ta changkhre tarabada yamna sauraduna lili da ket na fuki ket na Scott da magi mama thibinaba hairami adubu Scott na yakhide Ket wahi adu tabadagi makhoi yaudраbasu mathanda oirabasu sanglaga mama thigani haibadagi Scott na ketu makhoigi mission da yahonki Lily na su magi friend Bert adusu yahonsi maramdi magi mateng makhoi na mathau tarakani haiduna yahonki makhoigi mission gi damakta city of death da laklami Bert na mateng pangduna zombie gi laifamda laklami makhoina zombie zone changlakpada yamna sathiba makhol ama tarami makhoisu position lawduna laiki Tariba makhondu zombie tiger ni khanglakhi zombie tiger aduna makhoida attack tawdabana makhoina zombie tiger adu hatkide masigi matungda Lilina Bird ki nomai adu piu haina hairami Bird nasu mana haibaduda pirami Lilina Bird adu nomaina kaplami Lilina makhoida hai zombie gi damakta makhoina sacrifice tawba mathau tai maduna mana Bird adu nomaina kaplibani haina Mariana di mana tawriba adu makhoida minamba nganglibani haina khalami Lilina Bird ta nomaina kapliba si kemduda leiriba zombie singasi hanadagi smart oiba henduna zombie singasi alpha zombie ole maramsina sacrifice mathau tai aduga Bird asi quarantine da leiba nupi singda phattaba thabak tawba mioi amani maramasina mahakna nomaina kaplibani haina makhoida tamlami atai singduna su magi maran khanglaba matungdadi makhoina thoina waba tawramde makhoina city of death to the laklami somdana Bird to zombie queen amadi magi bodyguard laktuna makhoigi building da purami Bird na yenglubada building adu zombie ngakta oirami zombie singduna mangonda chikpada mahaksu zombie olami Scott ki team na building ama fauduna chatpa tarami makhoina mission adu mai pake hairabadi building adu zombie mayam ama tumduna leiba building oirami makhoina building adu fauda yadabanina building duda changlami chamber na lambi amada chatlami mana pairiba lightuna soibadagi zombie sing adu mangonda attack tawrakhi Martin su yausenduna makhoi zombie ga attack tawnakhi adubu Martin na room ama lock tawki maduda chamber du zombie na faaduna leiba matawdu ubada gasman na laktuna Martin ga khatnakhi tanja duda zombie na makhoida attack tawki chamber da zombie kaya na attack tawbaduda gasman da hairami magi nanganda puriba gasoline na du gasman ki nomaina kaptuna pokhayalu haina gasman na pamda gasoline da nomaina kaptuna zombie amadi chamber sihanki Scott ki team na makhoigi target oiriba mafam adu yoba ngamki Scott na magi teammate sing na tawgadaba thabak sing adu mana tawnaba hairami Peter ga Mariana rooftop da helicopter gi thawrang tawnaba Martin amadi Lilina building gi mapal adu control tawnaba haina paisa thamba self to vendor amadi gasman na hangdokbagi processing way da leiki Scott amadi cat generator start tawnaba hotnarami somdana Lily amadi Martin building gi outside da control tawrami makhoina adumna tawduna leiringaida zombie queen adu makhoida attack tawrakhi Martin na nomaina kaptuna zombie queen adu sokanki Martin da zombie queen gi bodyguard tuna Martin adu hatnaba tawrami matamduda Lilina bodyguard adu nomaina kaptuna hatkhi masigi matung Lilina zombie queen gi e adu research ki damak pami hairami marau leiba Martin na zombie gi e khak loba natana zombie queen gi makok tu kakthatlaga bag amada haplami Lilina di hangki madudi karigumba zombie king na magi nupi thirakladi makhoigi mission adu fail oigani haina somdana Scott amadi cat na generator on tawbaga Peter amadi Mariana elevator du on tawduna rooftop yorami somdasu vendor gi team na self ki nakta changnaba tawbada zombie kaya thengnaduna makhoiga khuthoknakhi makhoina self ki lambida thakliba mi sinaba langdu zombie sisinaduna check tawrami
zombie singduna trap haibadi lang singduna yungduna trap singadu free oihanki masigi matungda ditna magi skill siznaduna self adu hangna batorami Peter na helicopter du start taunaba hotnarami adubu helicopter gi problem leiduna mana semna batorami helicopter gi engine dusu mai chaklami Peter na mai adu fire extinguisher siznaduna muthatlami somdasu news ta leibak adugi president na bom thadabagi matam adu nongma tension duna khoina mission adu complete oinaba pung ama makhai khak phanglami squad kaleminaba mioi singduna ditki manakta pawatu tamnaba laklami makhoi adu lakpada soibadagi ditna magi self unlock tawbagi process tu makoktagi tawda yararoi haiki makhoi ngaihak ngaiduna leiki pungna yamna tension lakpana makhoida su langtaknaba thoki ditnasu self tu mai pak na hangduna paisa mayam ama lerambaduda makhoi harauki scott na makhoida hai mafam dudagi yam thuna thadoknaba tawsi maramdi pung amakhak ngaire haina scott na khanglamde madudi cat na gita thiba chatkre haibasi somdasu zombie king duna magi nupi adu siduna taramba amadi magi nupi na naupuriba angang dusu sibadu ubada mai hauna saurami masidagi zombie king na scott ki team na mission tawriba building adu attack tawnaba magi zombie singda permission pirami zombie sing aduna building adu tamna chatnaki somdana scott na ket na gita thiba chatkre khanglapaduda media ga loinana thiba chatnaba haina elevator dagi thong du hangtoklubada zombie sing aduna laktuna media gi mangaktu thadatuna scott ki amang maktada hatki scott na zombie sing aduga khut thoknaki martin na room sing du lock toksilami masidagi vendor na purakpa chainsaw adu siznaduna nanthoknaba tawrami makhoi zombie ga kanna attack tawnaki zombie king su laktuna vendor amadi ditta hatnaba tawraki maduda makhoina nongmoina kapada zombie king gi makok adu yot ki helmet hapana changba ngamlamde kona thangda vendor zombie king ga funaba tarami zombie king na vendor su chikke tawringaida ditna zombie king da thomduna kanki aduga zombie king na dittu halami vendor su mateng karisu pangba ngamlamde martin na zombie queen gi makok adu puraga chatnaba tawrami adubu lily na hana zombie queen gi makok adu lokthokduna paisaga onanaba tawrami martin na adumna tawduna leiringaida zombie tiger laktuna mangonda attack tawki somdana scott lily gasman makhoi rooftop ta laknaba tawrami adubu zombie singna attack tawrami akhoina fana koina attack tawnaraba matung gasman du zombie amana chiklami masidagi gasman na magi nanganda yauriba gasoline bomb adu phokai handuna zombie sing aduga siminaki lily amasung scott adu roof ta laklami makhoina rooftop yoba matamda zombie king dusu makhoigi nakta tanaraki lily na scott ta mahak adu helicopter duda tongkhatna ba hairami adumna hainaringai aduda zombie king na ta ama hulaktuna lily gi thabakta yungduna mana pairiba zombie queen gi mangak adu makhada taki somdana ket na gita fanglami makhoina rooftop taba lambi adu lakpada zombie amana nupi ama chikhi zombie singna makhoi adu hatnaba tawringaida ket na nongmoina kaptuna hatki hauzik hingliba si zombie king khak ngaire zombie king na ket amadi gita adu hatke tawringaida scott laktuna nongmai kaptuna scott na makhoibu kanbiki makoina rooftop lakpa matamda helicopter leiramdabaduda Peter adu chatkrabra haina khalami dubu Peter na makhoi loba amuk lakhi Scott na tung hanna yengluba matamda zombie king du leptuna leiramki makhoina helicopter da chatkhinaba tawbaduda zombie king su helicopter duda chongsilaktuna Scott ka khuthoknaki Scott ta zombie king na chiklami dubu Scott na nongmaina kaptuna zombie king dudi hatkhi makhoina adumna tawringaida nuclear bomb thadarakpa du makhoina urami madugi reaction na helicopter du accident thoki accident du da cat amadi Scott khaktamak hinglami Scott ti zombie king na chikhrabani mana zombie ondringaida ma bu hatlu haina cat ta haiki cat na su ningamda hatpa tarami asumna cat na Scott adu hatki somdana vendor adu hinglami mana car ama thauduna lakhi aduga flight amada mana tonglami vendor masa adu ko ngauduna toilet ta changlami mana munna yenglubada magi masada zombie na chikpagi mami tarami aduga film asisu matang asida loisali mayambasu hobodina loifawba yembiba sigi damakta haininga leitana thagachari